खुरमजरे ISTV न्यूज बैंक ताबिरबा पुनमपु तरामोक्सरी हुजा हनबदा मुरुबा पाउसिंग लोबिसी चीफ मिनिस्टर रिबोबिना मिनिस्टर होंगदोक होंजिनगी मतंगदा कमेंट पिउ याखिद्रे अमरोमदा दाबी तौरिबा MLA सिंगसु हनबा लेरुदौरी स्कूल सिंगी अंगांग थिलिबा बैन सिंगी दमकता अककनबा नियम ममा अथुबा मतमदा सेमलगनी हाइना एजुकेशन मिनिस्टर ओकेंद्रोना फोंगदोखिबा वाफम ngasi phawba thabak to ontre amadi kunsuba FIFA World Cup ki ahanba semi final da Brazil amadi Germany ga thenaragani hogi pauk sandarom pijre Sauna Minister Hongdo Hongjin Tobugi Matangda Chief Minister Okram Ibobina Paumi Singda comment amata piu yakidre Amaromda Dabi Tauriba Congress MLA Singnasu Hena Taksinaba Sem Sadron Laineri Hiramasida Reportama Hojik Congress MLA Niputaret Leba Manipur Sarkar gi phibam lusilakadori Chief Minister Okram Ibobi Singna Manipur da het tholpaga AICC gi High Command kari wari sanare haibasi dabi tawriba MLA Singh amadi miyamna khawrang ngai duna leiba wafam amane adubo Chief Minister na handakta AICC gi President Sonia Gandhi amadi atai national leaders sing unaduna Majori Sapal Toba tawdubagi matangda wari sanakhrabasu chapchaba wafam ase ngasi dabi tawriba MLA Singh da phongdok palaitri MLA Singh su Chief Minister amukana unaduna wari sanana batanja lumduna Adubu MLA Singi Maikedi Hena Taksin Naba Stan Lady Nasin until Chief Minister O Ibobina says a hospital the like another Lariba Sangai Express English Edition Gi Editor Hijam Raja Samadi Gari accident the Soktuna like an Riba Piklibam Mairu Singi Pibam Yang Balakoda ISTV News na Majori Sapalgi Matanga High Command Gi Kari Wapam Hongdorok Balere Amadi Hojik Manipur Sakargi Kari Stand Lay Haina Hanga Wahanga Chief Minister Okram Ibobisina Pokum Amata Piu Yakidre Mandudi की पार्टी की मनुंगी फैमिली की हाई बता रहे फैमिली की निना आई मस्जिदी आई दी याम समना हाई बता आई की साइट की दी have no comment हाई बता रहे Ngasi Langol da leiba Caesar Hospital da anaba singi pibam yengbal lakpa aduda Chief Minister gi loina bi MLA O Landoni amadi MLA MD Fazur Rahim Susaruga ki khongchada siga mari lenena hospital asigi ICU amadi ward sing da leiba anaba singi pibam hakthel nana Chief Minister Okram Ibobi singna changsang buni yanki gyan mangna pugalaki ba editor Rajesh ki pibam phagalakle migi masak laksin bangamle haina Chief Minister Okram Ibobi singna phongdok pagaloina sarkar gi market gi pangbu ya ba mateng pangani haibo wapam thamki Chief Minister gi market gi angamba sel gi temang अदुगा होजी होजिक्ति अइने वारी सानबदि मा फजना केनो तौरे अमना रिकॉग्नाइज तौरे अइमोंदा असम नोंगाइरे दा मोंग हतंग लापि कॉपी बगाना मा तौबदा अदो नंग काइमत वारुनो अदुना अखोई मयाम सोरदा केनो तौदा नंग थुना फगतननबा अखोई साइटेगिसु अंगंबा अदुम मतेंग पांगनेना अइ अदुम मोंदा Chief Minister na anaba singi phibam yang bagalona na imung manungi miyoi singa wari sanaduna makoi gi awabada su sarugyaki school gi mahiroi puba ben amaga tatagari amaga thengjinabada piklibam mahiroi amalai kidaba amadi angang kiyana asokapan nang kiba si yamna nuaite matungda asigumba thokdoga si thoktunanaba wafam phongdok pagalona na gari accident thokpa amadi traffic jam thokpa si control tonunaba Manipur sarkarna akanaba thorang oina Greater Imphal area da ring road amadi bypass ki thabak paikat fani haiba wafam thamki मशी रिंग रोड से ट्रैफिक सी इज आउट तौननबा कोमननबा ना कोई अथुबु मतमदा डिसेंबर भाव मनुंगदा सेंक्शन तौननबा ना कन्ना हुजि केन तौरी इदि ट्रैफिक स्टे नो मगी व्हीकल से एंगलक पसिना मसी कोई हुजितगी हौना क्रमाय तौरगा फ्यूचर दा एटलीस्ट नेक्स्ट अनदर 40-50 years दा कंडीशन सी केन तौदनबा ना कोई कन्ना टाउन प्लानिंग डिपार्टमेंट ने केने तौरगा कोई कन्ना होनरी Nakalam Ronda Majori Sapal Tobugi Dabi Tauriba MLA Singa Ngarang Digi Hongna Mipam Kya Pangtupuna Dabi Asi Fangdrabadi Kari Step Lokatpa Haina Tuina Khanari ISTV News na Fangba Pau Amada Ngasisu Numidang MLA Sing Mipam Pangtokre Sabsaba Pau Fangdrabasu Dabi Tauriba MLA Singi Stan Hongdaba Amadi Atay Atopa Dabi Su Tobugi Piwam da Lairi Haina Thazaba Yaba Pau Amana Hari MLA Kuntaretna Maikai Amada Chap Yungna Lep Kiba Tarbadi Congress Sarkar Asi Tungda Kari Oigani Haibasi Aruba Pibam Amada Lairi ISTV Pau Gidamak and Ranjan Amadi Nauriram Phillips Caesar Hospital Langol Manipur da lariba tongan ba school singi angang thindok thinjin toriba van singi damakta akaknaba niyamama atubo matamda semlagani haina lesingani tarahumdoi gi megitang kulumdoi da Education Minister M Okendrona media da phongdok khrabasu ngasi phawba thabakta onthoktre hiramasida pautamama
Mamang sahi lising ani sumna tarahum doige mege tang kulum doida Imphal East District ki manung senba Kewa Bazar da leiba North Eastern English School ki mahiroi puba Maruti van amada tongba pik liba mahiroi taramanga gari manung da wan padagi hospital da laikan nakiba numit aduda Education Minister Okendrona angang tindok tinjin tawriba ban mapusingna school ki mahiroi singbu karbar gumna pangtok tawba yaroi akak nabar niti niyom ama semlagani haina media da phongdokhi Thaudok adubu Minister Okendrona nungai taba phongdok pagaloinana Manipur da mahiroi tindok tinjin tawriba van lising amaro masi angang ka hena tonghanbagi mahuta akak namba masing lepthoktuna van singbu chapmanaba machu taiduna ban namari general strike marakta mahiroi sing tindok tinjin tawbada apanba pidanaba sarkarna thabak paikhalgani haiki angang puba gari sing ningthina check tawdaba yaroi haiba wafam kya phongdok khiba laikhrabasu ngasi phawba thabakta onthoktre Mairoi puba ban amada housing angang kunmari kunmanga puduna chatpa yauri Motor Vehicles Act 1988 na piriba gari amada tongba yaba migi masingdagi hena mairoi kya van amada haptuna purabasu mari lenaba singna mityeng sangdre Thaudok adugi matangda Manipur Commission for Protection of Child Right na inquiry tawraba matungda Education Department, Transport Department, amadi Pollution Control Board ta point taramathu yauba recommendation ama lankhatkiba adugi matangda mari lenaba department ahum asina chahi ama helaba phawada thabak amata paikhalaktre Amaromda hanak tasatkiba tang ahumda sahi mari dagi mapan phawbagi manungda leiba pegliba mahiroi kunga humdoi puduna lakpa school van ama tata gari amaga thengjinnabada mahiroi ama sikhiba amadi mahiroi kunithoi loinana van driver soktuna hospital da laikanari Manipur Sarkar ki mari lenaba singna matam sana thabak paikhalam labadi mahiroi ama sikhiba amadi mahiroi kungani thoi asok apan nangkiba thodok adu thoklam daba yai haina Manipur Alliance for Child Rights ki convener Kaisam Pradip Kumar na ISTV News ga wari sanabada phongdoragli Sarkar asina matam gi thodok thokpa matamda ningsingbagi mahuta matam sana thabak paikhatuna mahiroi thindok thinjin tawriba gari singi damakta akhanaba policy ama semagi mathau tare haina khangalagli ISTV News Gidamak Paudam Jadi Sunil Kumar ISTV News Imphal Manipur government na Khwarman Kaithel Phamlibi Singi Tungkoiba policy semdabagi mayokta ngasi Kaithel humasida Phamlibi Singna nomagi sintha leptuna wakan mipam chetakre Khwarman nupi Kaithel sangwa sagat luf amadi Khwarman Kaithel sinfam amadi sintha kanba luf anina pangthokba wakat mipam aduda Khwarman Kaithel sinfam amadi saktam kanba luf ki wangaloi case mangina Manipur government amadi IMC na ngasi phawba Kaithel Phambi Singi Tungkoinaba chatnaba yaba thawrang amata lokhataba si pen de phongdokhi Khwarman Kaithel Sangwat Sagat Luki Joint Secretary RK Radhe Sanana Government na tuwa matamda street vendor singi sabchaba phampham pibaga loinana Kaithel Phambi Singi Tungkoina chatnaba yaba thawrang lokhat piu phongdokhi Taseng harabada temporary market se masire su chinbiro ba laibi vendor mayam je isi temporary se to chinbiro adu khara mana su moina porakali koi karai gi lore yon gani kubiro akoi na welcome tawjari ba akoi da thabiro hai ba akoi yon jagre ba moi mu law chatio ba akoi yon bi asmai tawra mamang ida tawna rei ba chana pa tha se masi tawbiu hai bo pham je akoi thamjani adu ba sarkar gi matak ta ju laibi isi vendor mayam je ba pham chana pham da akoi thambi dana Chindi yu hayu wapam se imana pa ameba haibidi hingdaba yadabanina Desam na education for free zone ohelu haina sei kya gi mamang di lep tan sangsilaba khongjangi saru moina ngasi su DM College Arts ki Central Hall da nomigoiba academic discussion ma pangthokre Manipur University ki Center for Manipur Studies ki Director Professor N Jay Kumar na moderator oiduna pangthokiba tormaduda pandam ki Executive Editor and Tomba All Manipur Recognized Private School Welfare Association ki Secretary Joy Kuman Senior Citizens for Society ki Professor L Sadananda All Manipur Students Guardians Organization की Secretary Organization S Sumati Government College Teachers Association की General Secretary S M Islamuddin Amadi All Manipur College Teachers Association की President Lokena Resource Person होना वांगा के थारोंगा मरी लेने ना देशांग के Secretary General P Premsana Government Education दा corruption तोवा मदी politicalization tobale piu laloba sabasena education da percentage loba demand to amadi aranba to piu ban blockade to matamda education bo kom to piu haiki mahana makatana education da apan ba pirakpa thingna ba honabada punna honami nabagi tangai fadaba leri haiki ngasi ge khana ne ba mi from asina education da tongan ba mai kya dagi ayat apan yekhai thingai ba pirik liba asi thengna na bagi damakta lamdam asige student society organization senior citizens Oja Singi Love
student organization sing intellectual sing yawa apun ba committee ama sembam madi committee asina matam gi oina education na pirek leba et apan sing thengnamin na ba wanaba tangai padabadi yakai tingai ba pirek liba lengak loi sing lusing ba sing miam gi love amadi yakai tingai ba pira khuding maki mafam da satlaga wari sabag loina education bo free zone ohena ba khona minaba haiba waref lokre mi khudimong masagi mathau khangna triba mathau lai thokwa ai gi lu tong da pakhrawa li chip barakri ai na thabak tawba khudimong ta na sang na tawba ina trai len da pawba mitok sang an to barakriba asigi yauna yamna saw maramni ai education soyak pa asinani quality education haiba wahi esi miyamna zinda masu media da khwadi toina panaraba wahi amani adugo wafam asi nahongnana nisingdabadi yadri hajaningi zinda toina pallabasu thabak tani kuma shawchanba yu udri jingsaniba kongsak asina sum sadabadi aikoi konai ase masa manungda mathanta pumduna sinagani ngasidagi numit mangani fawgi manungda transfer order kaktraba madi award pa oza happy drabadi class boycott yauna akan bakongjang sangsilagani haina CC Higher Secondary Student Union ge General Secretary Wayangbam Anana phongdokre union asina sinduna ngasi Manipur Press Club ta pangthokiba pawgi mifam amada Anana makha taraduna yen nganu loibugum mahiroi mayam ama loksinba nakal amromdana ozana atoba school singda transfer muk toktokiba si yaningde hauze school asigi oina angkagi oza ani physics ki ani chemistry ki ani pol science ki ama computer science ki amatani masigi sumatakta non teaching staff masing su watli atopa school amadagi school asida utilize tawduna leiriba oza megacendrabu jun thada jiri transfer tokre Maramasina numit mangani manungda transfer order kaktraba madi award pauza sing happy drabadi class boycott tawbagaloina akan bakongjang kaya sangsilagani haiki school asida oza singna kamaina chhatra singda laik takpiri amadi chhatra singda kamaina school asida karam pibamda lairi haibsi yangchin biyo haidi chhatra na laik tamne ayu laaga chhatra mamna sanchilaga sida yen anu loibagi style da mana tawga tawbi no ai akoi tungi future generation sing asi chibiu laik tamjage akoi oza award biu si kakthoni ngarang kogi fruki mi lising kaya na Manipur gi mafam Nepal da asobo miyam gi kongset amada saruya ki ba mioi sing amadi media gi mioi sing bo koki NP Manipur na thagat pa phongdorle koki in Imphal da pangthok pa pawgi mi pom amada koki NP Manipur gi speaker Azang Khongsai na ngarang gi kongset adu India government ta dabi tawni Canada su tawunate sahi tara mari rom surba fawwa Indian government ta memorandum hompurom fesin duna lanjadraba koki miyam hat ki ba khul kya mut ki ba thodoki matang da asumba wayal pibi naba taksilaba sunga si fawwa thabak oina pangthok 3 Amaromda ngarang district kaya da kongset asi pangthok nabagi ayaba pikrabasu jiribam da ayaba pikidabasi pende sakiba kongset asi santi thugaiba natte haike memorandum humpu henna Bharat Sarkar da pisin graba wahang singado aikhoi gi apam matung nam uro aikhoi gi apam gi mayuk ta buaro positively or negatively kadobagi amuk ta phawba paukumpi dabano mi chama pangam subnagi manga amasung khulchahum ga humpo more than 1 lakh population kuki community displaced over sa kanana to ki have se koi Bharat Sarkar da khangalle ngasi phawda proper code of law gi makhada justice protaba karigino Sandel district ki oinasu koki NP Manipur amadi masi amasung Tengnopal sub division chief association na punna sinduna Tengnopal da miyam gi rally sakhi nagagi waroi silda ekhoine yaning da balaite tawbudabu ekhoi gi casing han loisin gadabani nupi amasung angang hatpasi miyoiba khunagi mayokta sathaba crime ni koki singbu atonbi masagum tobiganu haiba play card sing seasonaki khongse dasina Tengnopal sub divisional office ta laktuna tongan ba davi sing yawba memorandum ama prime minister yaunaba SDC Tengnopal gi khuthang da pisinki Manipur da inner line permit system chanagadabani haiduna organization for movements of indigenous peoples of Manipur amadi Students Lake Manipur na punna August Mapal International Day of the World Indigenous Peoples ke mangoi nana Manipur da inner line permit system chana hanabgi wakat asibu mapung phana sagotle haina Super Sporting Association sarangpan thadrong pasirolmana khangalakle
Susila Mama Masa Missigi Matanga Yaning de Bofondutuna, Terra Sapam Lerak, Nomaitem Leka Women's Committee na, Terra Sapam Lerakta, Wakat Mipam Setakre, Miadasi, Nasigi Mirol na Lakadurba, Mirol Gimamanga, Mai Tamfam Leridaba, Mibigi Lisaki Wangmada, Mirikana Satabato only, Miatpa Putokuna, Matik Saba Serak, Bibinaba, Puna Taksin, Minabatangai Fade, Miatpa Putok Triple Forward Association Asina, Akan Kongzan Kaya Sangsalagani, Heidi. Asuma tabakche matung tarapda thokna bai ma hoi mayam na khut thangale haraga kholau kaya laure haraga ho ma ha apir ni basi chila mama masa halami base akwa serak che akan ba serak bibina bai damakta hoina khongjang kaya are palaitana sangchan gi gani SI Krishnadas Harper Chenabal Singh Lekhidrabagi Swarat Mamangda Putoanaba Jason Sangsilapa Kongjang Manung Sena Mayai Koibi Ningthujom Laikai Maira Paibina Mayai Koibi Primary School da Wakan Mipam Setakre Miarasiga Mari Lena Chief Minister Amasung Deputy Chief Minister Unaduna Wari Sanabada Pirakiba Thajaba Singh Tabak Oina Pangthoktre Miyamgidamak Ain Ngak naba leiriba police officer ama hatoklaba fawa miatpa puthoknaba honabagi muhutta miyamdo oina onsinduna leiba yaning de haike tasena khanglabasu sumna khaki chenaba miyo du katang akoi dandi pibi haijabani akoi da communal wafam amadi koi leijade aduga akoi jc amadi maira paibi gi khongjang akoi mihat pache puthoktriba fawa akoi adum hanba leitana akoi jangchin jagi gani India government na agriculture ki lamda sathok ningthina puthokpagi damakta Krishi Karma Award lising ni taranithoi tarahumdoi piduna ikai khumna khraba wangudagi A Priyo Kumar na ngasi award adu hantokre hiramasi ga mari lena ngasi Manipur Press Club da pawgimi pham ma pangthokre pawgimi pham aduda Priyo Kumar na national thakilomi singi competition da mana fanglak khraba maonda state government na ahum subada thamba haibasi maram chade paramasina Manipur government ki thongasi pendaba phongdoktuna mana fanglakpa Krishi Karma Award asi handopagalo na state award su lowroi haike maramazina athuba matamda departmental inquiry toroga haiba chumaranji puthobiu gari leinaba aranga jing dandi tibiu nagragada illegal tawjaragani sinai asi ai honorable cm manjodai masimiyang thamjari NRI lawyers activists na radical casteism gi matangda awareness program gi saru uma oina satharikiba Bharat Jatra campaign ngasi Imphal jorokibag loina press club ta pawgi mifam ma pangthokre pawgi mifam aduda radical casteism's Bharat Jatra campaign gi lusingba advocate KK Saracendrana numine funi India sin bathungna sathakidaba campaign asing asi phoba mai pakna sathaduna lakli asigumba campaign asina jati kanglup sing marakta leiba pamdaba miyeng sing hantahanbada chauna mateng oigini fongdokhe Imphal manung da paikaliba sewerage project ki phase 1 gi oina lisingani taramanga gi March tha fawgi manung da commission tongno pandam thamli haina PSED minister I Hemochandra na fongdokre wafamasi kairau kendra gi manung sena leba water supply scheme sing yangsin bi khongsat mahana fongdokebani ngasi gi khongsat aduda kairau kendra gi MLA M Thamarjit PSED gi EE Lalit Babu AE Gozena madiate official kya susurga ki Kyangwei Lai Masada Leiba Kyangwei and Basikong Rural Water Supply Scheme Amadi Lamdungi Sing Matak Leiba Lamdung Water Supply Scheme Pibam Su Hakting Yangsin Ki Kongsada Duga Mari Lena Minister Hemochandra Kyangwei Amasung Basikong Water Supply Scheme Ania Sigi Housik Leiba Pibam Masigi Matakta Intake Amaga Loinana Slow Sand Water Filter Ama Sangwana Honaragani Lamdungi Scheme Asisu Ising Lakfam Matiksana Leibina Handa Ikang Topo Matam Adudasu Mapamasidi Sing Lauraga Miam da Pibu Kitabak Sataki State ki Sel Tungi Pibam Patrabasu Matamda Lamdungi Scheme Asi Samjin Bayauna Kairong Mating Amadi Kairong Bitragi Water Supply Scheme Asisu Sangaragani Mahanamakata Aduna Imphal da Paikaliba Sewerage Project Asi Phase 1 Goina Lisingani Taramangagi Mars Tha Fawgi Manungda Commission Torgani Haiki Tidagisu adum ising lakpa yaba pesa yam tingoi doba pumping ji energy yam dakar lai doba sugumba jaga khara koina hafet koi study ama tawjabani aduna masida khajitang koi gi awada pa lai riba kholi basida masida koi kitang augment tawna ba masida koi state budget yam na di koi yam limited oi di oi handaki pesa nungsa gi khara awa badi lai adu oi ragasu koi central scheme dagi oi ragasu state plan dagi oi ragasu government of india dagi lawa yaba natragana koi tongan scheme ama saraga sida augment tawraga lai riba koi khungang sing hai tare Kairaugi koi kairau bitro oi bi ai langdum oi bi ai kairau muslim oi bi ai adu natabada sidagi kaima ising surplus oi banina masidagi ising ji kitang koi ni hen law ga even yamna water gi am scarcity lai matam dadi Imphal gi joining jaga koi gi greater Imphal jaga swai ising pina na bogi adu gi panna mamu suma koi thamjaba do phase 1 gi di koi handaki mathangi march ai koi gi
2015 की मार्च अप्रैल अदायददी कोई फेज 1 है अखोगी फेज 1 की अखोगी सेकेंडरी लाइन सी तिंगनब खोनब लोइसलगा अखोगी बाजार की एरिया अदि थांगबन की एरिया खरदगी फेज 1 दगी अखोई मदु बहुदी कमीशन तौबगी अखोई पालमजी थामी Agriculture Department na lamdam asigi sathok hena puthokpa ngamba longmi singbu puning thawgatpo oina manamathum sing yenthokre ngasi sanjen thongda leiba department asigi office ta pangthokpa manamathum yenthokki thormatuda Agriculture Minister Mohammed Abdul Nasir, Commissioner Rajesh Agarwal amadi Agriculture Director S Guniza Devina maroiba mi singoina sarwaki Rice Crop Competition da Imphal West ke oina tampha phauda pothok marangkaina puthokpagi damak N Brojendroda power tiller ama pikhi Thawal district tagi TH Romeo da Aniswamana oina low counterba machine reaper amadi ahum subo oina Bisnupur district tagi Priyo Kumar da water pump pikhi district punambal ki farmer ahum su rupalising kontra ki mana pikhi Tharonga mari lena Agriculture Commissioner Rajesh Agrawal na farmer singna thabakan na subadagi mana si phangmani lebak lehau foba Manipur da farmer singna Thona Laina state asigi konaba sinja puthokna bahona si haiki Agriculture Minister Abdul Nasir na state asigi farmer singi damakta paket payaba thabak sing paket kani department asigi makok thongba singa farmer singa nakna sabina duna thabak tominabagi tangai fadabal lei farmer singna mai pakpa haiba si department gi mai pakpani state asida pothok hengal hanaba punna hona minasi haiki 2013-14 da solo ko haiba se mang election bi ko official singa masu maruana responsibility officers in staff na maki cooperation do pimin na duna amak na lo na ko hona ba masum hena mai pa na ko hona minasi haiba wai krasi thumda ba na BJP Lamlai Mandalgi Vice President Oibade Natana State Executive Member Oiriba Porehan Basi Ahan Bigoina Bharatiya Janata Yuva Morcha Manipur Pradesh Tagi Tantole Haina Bharatiya Janata Yuva Morcha Manipur Pradesh ki President O Malesna Thadoropa Cherol Mana Khangali Mana media da phongto ke ba wafamasi masagi daite yaw do ba warol ni BJP ki constitution ningthina khangdo mali hairi Board of Secondary Education Manipur na loba handak haido ke ba class 10 gi parikha amadi Council of Higher Secondary Education Manipur na loba class 12 ke parikha da mark wang na phanglapa mahiroi kya da education as na scholarship pi gadore class 10 gi parikha da first division da mahiroi chahum chahi sigo ina lupalising taruk scholarship pigani mahiroi amana yamdrabada apunma mark samri taramari phangadabani class 12 ke oina first division da lakpa science ki mahiroi chani ngapigani chamak kunmanga arts stream da chamak kunmanga amadi commerce stream da mahiroi yankhaida sahi gi scholarship oina mahiroi amamam da lupalising taranithoi pigani hari science stream gi oina apunba mark samri kunmari arts stream gi oina apunba mark sahum Hompunipal amadi commerce stream gi oina apunma mark sahum kuntra humdoi phangadabani hari scholarship ki form education as ki official website www.manipureducation.gov.in dagi lawthaba yagni hari Mairoi singna July tang kuntra phawgi manungda masa gi institution singda mansilaba form singadu pisingadabani haina education as ki director na thadropa cherholamana khangalali Street vendor singi sabsaba pot jonpham thambiu haibadabida ngasi street vendor singna Kwaraman temporary market ki awang thangmuda leiba parking complex ta wakan mipum chetakre roadside vendor welfare association ki president Khetri Tamana sarkar nomugi sara tanjriba street vendor sing asigi sabsaba mafam pibinaba matam kayagi mamangdagi sarkar haizuna laklabasu ngasi phawwa tabidaba si pende sarkar na street vendor singi tungkoiba chanaba yaba thabak lokhatpiu haike mapung oina Manipur sarkar da athu matam da street vendor sing asigi magi chap chaba masing khangtok pinabagi damakta survey ma tawbiba aduga kaithel ahungi ahangba mathakki jaga amade temporary market ki leiriba ahangba sing asida makoi yoiba phampham matik chana pibinabagi damakta sarkar na laktok pinabagi damakta roadside vendor welfare association ki maike dagi sarkar gi mafam da nungluk na apel tawjabani Manipur Naga People's Front ke General Secretary V Daihe apopa lekhidraba PSBO Senapati District ki Jorbung Khulda leiba MUSC Ancient IM the Yaure haiba July kulumdoi ge press statement asi aranba yumpham yawdabani haina Manipur Naga People's Front na sengdorole Lovasi ge Assistant Publicity Secretary Thomas Newmai Serolamana V Daihe Lovasi ge General Secretary nate asigumba MUSC Ancient IM na taramna oi haibasi angapo phawi Daihe Maki Fazadaba Lamsa Sajad Senza Tumja Amasung Maki Mayamba V Jacob ki Makada Anoba Lufama Sam Nova Torang Torpadagi Say
चही असिगी जनवरी 9 दा लुफ असिदगी डिस्चार्ज तौखरबा मियोइनि हरी मणिपुर गवर्नमेंट साखवत थौरांगी मिंगदा लमदमसिगी मियोइ क्या खुंदा लैथा हनबा कंपेंसेशन दा मोंग मदिल तादबा कया असिना मियामना डेवलपमेंट पामनरक्ट्रे हरी Rights to fair compensations and transparency in land execution, rehabilitation and settlement, social impacts assessment and consent Manipur rules lisingani taramari Manipuri Londa Fanganbinaba Indigenous Perspectives Center for Organization Resource and Education Organization Tarahum Dogalunana Manipur Governor of the Chief Minister na Singbada Memorandum Pisingre Hiramasiga Marilena Pona Ketel the Leba Jupiter Yambem Center the Pangdo Papawi Mipum Amada Urembam Apunba Lufki Mihud Y Yamina Miyamna Sakwat Torang the Sarkar Gimayok the Late Adu Toriba Tabak Toram Sing Niam Sumna Sana Kangol Sing Nakna Salaningi Haiki Indigenous Perspective Ki Director Ram Wangkhirakpamna Liam Execution Amadi Compensation Singbagi Hiramda Miyambo Paksana Kanba Ngamnaba Lamdamasigi Londa Miyamda Pangalabadi Government Lamdamasida Project Paikalapada Mating Oigani Haiki Roman Theater na Sinduna Hangsit Nomaizing Numit Nungtil Fung Ohumda Hawaibam Nilamani Ningsing Mana Lisingani Taramari Theater Gilamda Sangnarabi Haisnam Umbi Induda Lantolagni Manasida Citation Ma Selona Lupalising Manga Yauri Manasi Theater Sigi founder member Oinamba Hawaibam Nilamani Gimingda Masai Bungo Ace Arun Kumarna Katpani Lantobagi Torumda Purkambam Samugi play Atonbi Utkadori Play si IS Tibina Ruman Theater Gil Life Oina Sandok Sagni Korenga water supply scheme na Fangpam Thokpa Maigi Sang Sabsana Pangdabana Maramoiduna Ising Pina Papam Sing Salaibang Amdabadigi water supply is in a Konba Korenga Luang Sangbam Kabam Lamkai Mantri Pukhi CRPF Complex High Court Manipuri Mapam Sing the Hanagum Ising Sang Naina Pibangam Kiruhena PACD Maintenance Division Number 2 Executive Engineer Kanglakli Hompumanga Suba Ban Mahosov Toram State ki Thakta ngasi Thawal College ta pangthokre Toram asida Agriculture Minister MD Abdul Nasir Tentha Kendri MLA Pawnam Brozen Principal Chief Conservator of Forest PN Prasad Thawal College ki Principal O Sawa Devi Su Sarwaki Toram sigi saro oina Thawal College ki campus ta Uwa Hairasar ka Thaki Minister MD Nasir na Hauzik Malem gi oina climate change na ainga sagi khalda sauna ohong lak liba asidagi ngak thokna bai khoina umang wahong yokhat bagi tangai fadab leire miyamna koibagi phibam phagal hanaba angamba thakta u thabinaba appeal tokhe Sangai Pro Apunba Nupiluf na Sinduna Sangai Pro ge akoibada leba class 10 amade 12 ta first division lakpa mahirui singda manamatum yentopagi thorom SYCC ge community hall da pangthokre hari Thasigi Anida Imphal District Police Commando na Singjamai Bazar dagi fare hariba sanasam ningol laisram ongbi ingelai sei kuntrani thoi mapuroibugi ming L Sunil Laifam Kyangwei Maning Lekai hariba mioyesi RPF amadi masigi lanmi sanglof PLA ga karig mahiram amatada marilene de haina lofasigi Departments of Publicity Chief Bangkimgi Serolamana Sengdorole Hauzik makatana ngasigi sanawi pau lobisi Ngasigi sanawi pau lobisi Kunsuba FIFA World Cup ki ahanba semi final da yumbu Brazil amadi Germany ga thengnaragani Brazil na yumbu oiduna mamang thagi tang 16 dagi Prithvi gi tongan baleba kuntrani thune sarugaduna satharkiba Kunsuba FIFA World Cup ki ngarang numidang pung 4 minute kuntra tabada sanakiba ahanba quarter final da World Cup ahum lak champion oiba ngangkraba Germany na amukhak champion oiba France bu goal amasino da maitiba piduna semi final sangkre haukiba nongai matung Pung ama minute kuntra tabada sanakiba anisuba quarter final match da World Cup mangarak champion oiba ngangkraba yumbu Brazil na World Cup ki itihas da ahanbo oina quarter final sanglakiba Colombia bo goal ani amada maitiba piduna Brazil semi final sangkibani thasgi tang mapalgi nongai matung pung ama minute kuntra tabada ahanba semi final da Brazil amade Germany ga thengnargani ngasi numidang pung 4 minute kuntra tabada ahum suba quarter final match da World Cup anirak champion oikraba Argentina amadi ahanbo oina World Cup da quarter final da sanglakiba Belgium ba sanargani Marisuba quarter final match asi ngasi nongyai matung pung ama minute kuntra tabada World Cup marira runners up oikraba Netherlands amadi World Cup ki itihas ta ahan boina quarter final sanglakiba Costa Rica ga sanargani sathariba World Cup asigi match hauzik fawda
मैच मरी मरी सानबदा कोलंबिया के जेम्स रोड्रिगुइज ना पुन्ना गोल तरुक चंदुना गोल मसिंग यामना चंबा सानोरी ओइरी जर्मन के थॉमस मुलर अर्जेंटीना के लियोनेल मेसी अमदे ब्राजील के नेमार ना गोल मरी मरी सानदुना कन्न इनरी It's all in vain. All Manipur Football Association के वालहौरिबा सही अनि के टर्म के प्रेसिडेंट मिफम अगस्त तरादा मपाल कांगजेबुंग लेबा All Manipur Sports Association के मीटिंग हॉल पांगथोलगनी मिफम असिगा मरी लेना तोंगान तोंगान बा एजेंडा सिंगसु खनगनी हायना अम्फा के जनरल सेक्रेटरी एल रंजित रोयना थादोरपा चेरोलमना खंगलली District Sports Association Kaksing की मखादा थासी तांग कुमाथोई दिगे खेत्रिमिम लेहाउदेबी मेमोरियल सुपर डिवीजन फुटबॉल लीग टूर्नामेंट अमदी थासी की कुंतरेतगी खेत्रिमिम केशोर कुमार मेमोरियल फर्स्ट डिवीजन फुटबॉल लीग टूर्नामेंट एसोसिएशन असि ग्राउंड पांगथोलगनी अकुप मरोल अमदी मरी लेनब से सांग डिस्ट्रिक्ट स्पोर्ट्स एसोसिएशन कक्सिंग की ऑफिस तगी खंगबा यागनी हरी ममांग थागे कुंतरुक्तगी कुमापुन फावबा वुसु एसोसिएशन ऑफ मणिपुर के मियंग मखादा इम्फाल वेस्ट डिस्ट्रिक्ट वुसु एसोसिएशन सिंधुना इबुदो कोरौ हनबा संगलेल मोइदांग पोक्ता पांगथोकिबा 33 सुबा स्टेट लेवल वुसु चैंपियनशिप ता पुन्ना मेडल 53 लौबा ngamkraba बिष्णुपुर डिस्ट्रिक्ट वुसु एसोसिएशन के सानोरी सिंह ओखरे झारखंड के धानबाग पांगथोकिबा BCCI एसोसिएट अमदी एफिलिएट मेंबर्स अंडर 19 क्रिकेट टूर्नामेंट अमदी कोलकाता के एडन गार्डन दा पांगथोकिबा से कुनिथोय मखागे क्रिकेट टूर्नामेंट दा चैंपियन ओरकलबा मणिपुर टीम की सानोरी सिंह ओपगी थरममा रॉयल 11 यंग स्टार क्रिकेट क्लब नागामपाल अमदी तिदिम रोड एथलेटिक्स यूनियन क्वाकेथेल न सिंधुना सांगांगेदा लेबा ब्लॉसम स्कूल दा पांगथोखरे थरमदुदा हान मिनिस्टर ओरंबा एलजेंटा वार्ड नंबर 13 के काउंसिलर एन रघुसु सुराकी ngasi nongmagi oikiba engasai pau pijri ICAR lamphel की फंगबा पाउगी मथुंग ina ngasi khwaidigi saba degree celsius 39.4 khwaidigi ingba degree celsius 22.3 nungsida yawa sing malal gi sang ayukta sada homudara taret nongthuldana sada hompumapal nongju gi sang nil loiselakpada ngasi gi muru pausing abukan pijri Chief Minister Ibobina Minister Hongdo Hongjin gi matangda comment piu yakidre amaromda dabi toriba MLA singnasu hanba leirudori School singangang thiliba ban singidamakta akaknaba niyamama atuba matamna semlagani haina Education Minister Okendrona Hongdo ki bawafam ngasi phawba tabakta okthokre amadi Unsuba FIFA World Cup ki ahanba semi final da Brazil amadi Germany ga thengnara ngasi di asli episode bawo matang sumtre meng tabri sumbo aroi